Russia na Ukraine da Anouba laser weapon Sijinnare, Zelensky na Angakpa Khutlai ni Karemnakhre. Russia na Ukraine da Anouba generation ki sakti lairaba laser ki Khutlai Sijinnare. Adubu Ukraine ki President Volodymyr Zelensky na de Angakpa Khutlai ni Karemnakhre haina official source amana phongdokle. Western ki laibak sing na Ukraine da masing yamlaba lan ki khusu Khutlai kaya ama mateng pangsilagli si thingna bagi saruk ama oina Russia ge aronba Khutlai adu deploy tawrakibane. Russia ki Anouba generation ki sakti lairaba laser Khutlai asina drone bu mai sakthi ganba ngammi haire. President Zelensky na de Russia ki Anouba generation ki oiba Khutlai adu Angakpa Khutlai amani haiba wafam thamladuna Malem gi ani suba lanjau ki matamda Germany na maithi danabagi damakta Anouba Khutlai sisinakhiba aduga pangkakni haire. Russia ki President Vladimir Putin na ing 2018 ki matamda intercontinental ballistic missile ama sare haina laukthokibane amade underwater nuclear drone supersonic weapon amadi laser weapon na chingba sare haina laukthokibane adubu Russia na Sijinnare hairiba Anouba laser ki Khutlai asigi matangda miyamna khangnabagi chang asi watli haire. Russia ki Deputy Prime Minister na Moscow da pangthokpa conference amada phongdokibada ahanba prototype oiriba Zadira haina khangnaba Khutlai makhal asi Ukraine da Sijinnare. Russia na phongdokibada France, Spain amadi Italy yauna punna embassy ki staff marfuga mangade tanthokre. Masi maruoina hairiba laibak sing asina Russia ga lainariba mari ase fatana bahonarakpadagi ni haire. Russia ki foreign minister na phongdokibada France ki diplomatic staff kuntraga mari, Spain ki kunga taret, Italy ki kun mari laibak asi thadoktu satkinaba khangankhre haire. Maragasi da US President Joe Biden na de matam amada misang sungsinadaba laibak oiramba Sweden amadi Finland na NATO da yaunanaba application tawrakiba asida US ki maikaidagi taram na okre. Russia na Ukraine da landasinkraba matung tarakpada security ki nungnangba laibadagi Sweden amadi Finland na NATO da yaunanaba phirep asi laurakibane. Joe Biden na Sweden ki Prime Minister Magdalena Andersson amadi Finland ki President Sauli Niinisto bu taram na okibaga loinana NATO gi Mutual Defense Pay ki saruk oina laibak ahum asina wari sanargani haire. Mariupol na lanmi 1913 surrender tawre Russia. Kiba numit humni gi matam asigi manungda Ukraine gi lanmi 1913 surrender tawre haina Russia gi maikaidagi phongdokle. Haukiba chahi kayarom gi matam asigi manungda Europe ta ihan hanba oina inai tanabagi thawong asi chatharakhe. Haukiba tha hum rom supna Russia amadi Ukraine gi marakta Khuthongna bagi thokdoksing chathaduna lakle. Ukraine adi bandi sing adu sinaraga thadokningbagi apamba leiribane. Plan adu da bandi masing kaya laibanu haibadu chapchana khangdre. Russia na sawatpa separatist leader singna area adu control tawduna thamlaga hairibade. Still wag adu da Ukraine gi fighter singi saruk tangkhai amarom henbade. Underground bunker amade tunnel singda sangjapam logduna leire. Russia na bomb top lepalaita na kapsilakibagi thawong adu Ukraine gi lanmi singnasu khuthallaga khuthoknare. Hawjik plan adu da miyoi kaya na laiseliba adu sana thangnaba amadi hidak langthaki awatpasu mayoknare haire. Asokapan nanglaba miyoi kaya amasu mafam adu da medical treatment pire. Masamau fit waire haiba miyoi na penal colony da puraga thamkhre. Ukrainian official singna phongdokibadana makhoi gi fighter sing adu gi maraibag adu kari oigadabano haibadu tamba ngamdre. Makhoi sing adubu rescue tawnanabagidamagta negotiation tawbagi thabak yamna kanna chathari amadi laibak asigi maikaidagisu honaba yaba honaduna aikoigi service personnel sing adu kannanaba honare adubu hiram asigi matangda i pau phogdok haibase chathariba process adu da akaiba leigataba oibana phogdoktawani haire. Russia na de prisoner sing sinaraga thadoknabagi matangda yanaba purakle haibadu adugumba wafam amata leite. Azovstal ge defender sing adu Ukrainian unit ke far right ke origin Azov regiment ne. Russia na di hairiba Azov ke regiment adu Nazi haina mingthon baga loinana war crime gi damak prosecute tawgadabani haire. Ukraine di makhoi sing adu national hero ni haire. Mariupol still work plan dage evacuate tawkiba Ukraine gi fighter listing amarom sibagi dandi pinaba khanaraga ne. Haukiba tha nirom hena Mariupol still plan da thokpa yadana lairakhiba Ukraine gi fighter listing amarom Kib kayana ba magi makada evacuate tawkhrabasu makhoi gi maraibak hawjik tamba ngamdaba phibam amada leire. Russia gi new agency amana haikibada Russian parliament na still plan asidagi evacuate tawkiba Ukrainian Azov regiment ke nationalist fighter ni hairiba makhoi lising amarom adu kib ka khusinadana ba resolution ama lauraga nei hairiba khongthang asi Russia gi lawmaker na ngahan kib ka santi gi wari satharaba matungda oirakibane.
Russiagi parliament na nauna lawgadoriba warep asigi matungina Ukraine gi lanmising adu sibagi dandi pinaba khanaragane. Preliminary report amana hairibana Russia na sahi asigi waina defense ki damag kaithokiba senpham gi chada nifudi haukiba January dagi April phawbada Ukraine da landabaga mari leinana Sijinnare. Russia na hairiba matamasida dollar billion kunga taruk dasmik mari chading tawkhre. Russia na Ukraine da lan sathriba sina maram oiraga France, Spain amasung Italy dagi embassy staff marfuga manga tanthorакre. Ukraine da lan asi hek hokibadagi European Union member singa mari tanakre haire Russia gi defense ministry gi maikei dagi phongdokibada Mariupol gi aroiba stronghold oidiba steel plant asida lairamba Ukraine troop lising amarom makoida surrender tawrakre haire. Russia gi senator gi maikei dagi Russia da surrender tawrakraba Azov battalion gi Ukraine fighter sing adu sibagi dandi pinaba dabi tawkhre. Makoi sing adu People Republic law gi matungina dandi pigadabani haire marak asida Ukraine gi maikei dagi Russia gi lanmi sing ase civilian sing otpa naiba amasung hatpagi maralda war crime ni haina maral sikhre. Russia gi lanmi sing na civilian lising amagachani marfugani pan hatkhe nupi kaya rape tawba amasung ot naiduna hatpagi thawong sathakhe. Masina maram oiraga Kyiv district court na February 13 gi invasion da saruk yakiba Russia gi lanmi sing adu gi mathakta war crime gi trial sathanaba khanakre. Ukraine da fakiba Russian tank commander Vadim Sijinnare na February 19 da chupa kipka da leiba awang nongpok thangba Ukraine gi village amada sahi humpugani thoi suraba civilian ama hatkhe. Mahak masamak kipki mara leire haiba yajakibaga loinana mapunsi supam yat taraba yai. Kipki maigi dagi steel plant dagi evacuate tawkiba Ukraine gi fighter sing adu Ukraine na fazilaga thamliba Russia na prisoner sing aduga onanabagi wafam phongdoklavasu Moscow gi lawmaker sing nadi Ukraine gi fighter sing adugi mathakta bisar satharagani haire. Panba yabadi Russian troops sing aduna Ukraine gi fighter sing adu evacuate tawraba matungda makhoi gi territory da puraga chatkivane. Singnaba kaya gi marakta Russian President Vladimir Putin nauna surgery tawkhre report. Mahaki haksel gi matang singnaba kaya amadi wafam kaya phongdoknarakpa marakta Russian President Vladimir Putin ikuidana surgery ama pangthoktuna mahaki abdomen dagi fluid lauthokre haire. Operation adu ningthina asoi angam yaudana pangthoki haina report aduna makhatare. War crime gi trial sathari Russia gi lanmi amana makhutmakna hatkraba victim gi loina bida ngakpi na bahaijakre. Lan gi niyom thugairaga civilian sing the war crime sathaki haibagi maralda hauji Ukraine gi court trial sathari Russia gi lanmi amana makhutmakna nongmaina kaptuna hatkiba victim gi loina bida ngakpi na bahaijakre. Ukraine gi awang nongpok ta laiba khulamada haukiba February 15 da Russia gi tank division da attach tawduna laiba Vadim Sijinnare na masagi chahi humpugani thoi suraba Ukrainian ama nongmaina kaptuna hatkibaga mari lainana court trial gi damak puthoraki baduda victim gi loina bida mahakpu ngakpi yu haina haijakre. Russia gi lanmi asina mangonda claim tawriba du khange nahak na ibo ngakpi roi haiba khange adubu ayhak na ngakpi na bahayjari haina victim gi loina bida haijakhe. Court ki maikei dagi Russia gi lanmi asida mahak masamak war crime chathare haibasi yajabra hangbada yaningde haina khumkhe. Mahak ti mathak thongbagi order adu ngangna chatpane. Civilian adubu hanana ba han bapirakiba order adu mahak na yakhide. Adubu atopo officer amana khon kana amukhanna command tawrakpadagi civilian adu hatkivane. Masigi mathakta karigumba miyoi adu halahudaba tarabade makhoi gi location adu Ukraine gi lanmi singda pikhiba yai haikhe. Trial adu the victim ge loina bina haikivada Russia gi lanmi adu na mahaki mapuroi babu makokta nongmaina kaptuna hatkivane. Adumakpu court ki maiki da ge mara leiraba Russia gi lanmi ase Mariupol dagi evacuate tawkiba hojikna Russian lanmi gi makuta takraba ikoi gi lanmi sing adu kananaba lanfa onanabagi saruk ama oina Russia gi lanmi asi thadokivada mahaki objection amata leite haikhe. Ukraine da US ki embassy amuk hangkhre. UK na Russian airlines sing da sanction thamkhre. United Kingdom gi sarkar na Russia gi mayokta Anouba sanction sing lauthokre madugi saruk ama oina Russian sarkar na chalaiba amasung khwaidagi chauba Aeroflot Ural Airlines amasung Russia Airlines na UK gi airport sing da makhoi gi mamal kaba landing slot sing makha tana yonba ngamlaroi haire. Aroi bada tabiri bapum namakpu thagatchari.